Kakching Campaign for Good Governance, a joint initiative of Kakching Foundation and Image TV towards a free and fair election and good governance. Know your candidates. Say no to favoritism. Don't accept bribes. Think before you vote. Exercise your democratic rights with a sense of duty. Elect a good leader for a good governance. Kakching Campaign for Good Governance. Kakching Foundation amasung Image TV ani kusannaraga lakliba Kakching Municipal Council election 2016 ga mari lenana what ki candidate singa unabagi thoram masida hoji koina studio da election diribasi ward number 11 gi Indian National Congress mere Salam Joy Singh Wahan ka ta se hoyi ward number 11 gi Indian National Congress mere oibiriba koi Salam Joy gi mafam da hanada mayamda sakta pinaba singje ward number 11 gi candidate oina songdok sariba ha isamaki ming Salam Joy INC gi candidate serial number na 3 koi aina INC gi minute oina koi ward number 11 gi minute oibiriba ahanbada wafam khitang thamjage masi aikoina koi Kakching Foundation ga Image TV ga koi joint initiative oina thajariba koi Kakching Campaign for Good Governance sigi matangsta aikoina point khara so out on thamjari know your candidate, say no to favoritism, don't accept bribes, think before you vote, exercise your democratic rights with a sense of duty, elect a good leader for a good governance. I quite a point Simatanga, some of the Zagi will vote. Dana Tambigiba, Kakching Foundation, Masung Image TV, and Putopiriba. Know your candidate, say no to favoritism, don't accept bribe, think before you vote, exercise your democratic rights with a sense of duty, elect a good leader for a good governance. I opinion that high from 100% support to the Marandi Karima Kanda, Kakching Mosun, Morning to the Kakching Kendra, Loina, Hawaii Kendra, or Municipal Council, Morning the Liba, Ward number 12 Sigi, 12 Papun 12 Sibu, Sakotarang the Hena, my pang, and transparency when about Adumba, what putting with C, Sinbi language, Todam Lobby, the Hana Kanjara 100% acceptable. Makata Buddha, I know, you judge you from the Janisi. Hadaki election, municipal election, Sida, Queen, I expect to go candidate, my answer to me. Queen Rajanti, Yawuma, Yawusuhana, Yalanti, Lamsi, some of the Mayamum should toll it. Masi Hanagi, Tabak Torumliba, Kogi, Panamiba, Mamaki councillor, that the politician sings Sida, I quay no Ganotoliba, no Bogi, Bihutaytare. If I'm using a Karima Wakalona, before you talk from the pain the Gumba, precisely possible. And the Hena Tabuxi, Yamna transparency in a Prazaga, Yamna Mari, Natana, Prazaga, Natana Tabuto, increase up I could not be to do in Nigeria. Oh, Sweetie Asmina was that Joey Nasan, what Lepi and Toby Ripsi, Shagi, Wakalona, Karamba, Wakalo Toby, no Hydro, down the one from the first. I have Isamati. Ranstigi Labis, Kongaba, Mugahana Tojari Kriba, Samsamba, Water, Wina, Major Pani. Adabu, Agi Sada Ihulda, Lutung, that Yaupa Amakat, Baino Harkanda, Rajagi Saba, Hector Zerimke, Noizaba, Mr. Amoy Lai, an Aguma Sering Yerga, an Aguma, Wari Lai Yerga Pinto Poma Isu, Rajagi Saba Makalama, and Java, Association Amogi Makata Tabak of Java. Lorena and Minuba, Lambi Krashamdaba, Ukrimate Krashamdaba, Sporty Maramda, organized over, Shane Omai Maramda, Association organized Shirga Kakching, artisan who can have one of the Mayamo Lepa to the equivalent became Sasida in a packet, but Tabak physical, Muslim maintenance, Lorena Peshaga Marilla or Tabama, on the Putosi Mayam Levi. How you say Tara consider in a Tobu, Razamian Ubir Dagi, and Bole Pu, and Taxella was a hit.
ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯆꯍꯤ ꯑꯃꯒ ꯊꯥ 8 ꯁꯨꯔꯦ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯕꯁꯤ ꯍꯥꯔꯗ ꯋꯥꯔꯀꯔꯁ ꯑꯣꯐ ꯀꯪꯒ꯭ꯔꯦꯁꯀꯤ ꯀꯥꯡꯕꯨ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ ꯀꯛꯆꯤꯡꯒꯤ MLAꯅꯁꯨ ꯑꯩꯉꯣꯟꯗ ꯏꯟꯁꯤꯁ ꯌꯥꯝ ꯇꯧꯏ ꯑꯩ ꯌꯦꯁꯁꯨ ꯍꯥꯏꯗꯦ ꯅꯣꯁꯨ ꯍꯥꯏꯗꯦ ꯈꯜꯂꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯀꯨꯏꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯣꯟꯅꯊꯪꯗ ꯀꯔꯤ ꯈꯜꯂꯛꯏ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯄ꯭ꯔꯖꯥꯒꯤ ꯏꯍꯨꯜ ꯐꯥꯎꯅꯤꯡꯉꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯕꯨ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯕꯖꯦꯠ ꯑꯃ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯡꯁꯟꯁꯨ ꯂꯩꯕ ꯄꯥꯡꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯨ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄ ꯀꯥꯟꯗ ꯑꯩ ꯀꯦꯟꯗꯤꯗꯦꯠ ꯑꯃ ꯑꯣꯏꯕ ꯄꯥꯝꯈꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯝꯗꯥꯏꯗꯁꯨ ꯀꯔꯝꯕꯒꯤ ꯗꯣꯜꯗ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯝꯈꯤ ꯇꯛꯁꯤꯜꯂꯛꯏꯕ ꯀꯥꯡꯕꯨꯁꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯏꯁꯥꯃꯛꯇꯤ ꯀꯣꯡꯒ꯭ꯔꯦꯁ ꯀꯝꯃꯨꯅꯤꯁꯠ ꯑꯃꯠꯇ ꯅꯠꯇꯦ ꯂꯦꯃꯦꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯒ ꯁꯨꯝ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯤ ꯑꯃꯒ ꯅꯛꯁꯤꯟꯅꯕ ꯂꯣꯏꯅꯅ ꯑꯩꯒꯤ ꯐꯥꯗꯔ ꯃꯥꯗꯔ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯨꯈ꯭ꯔꯝꯒꯤ ꯏꯃꯥꯒꯤ ꯏꯃꯨꯡꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕꯒꯤ ꯍꯤꯁꯇ꯭ꯔꯤ ꯇꯥꯕꯗꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯣꯏꯅꯅ ꯊꯕꯛ ꯀꯟꯅ ꯄꯥꯏꯈꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯑꯦꯛꯇꯤꯡ MLAꯁꯤꯒꯤ ꯌꯥꯊꯪ ꯑꯣꯏꯅ ꯑꯩꯍꯥꯛ ꯑꯦꯛꯁꯦꯞ ꯇꯧꯏ ꯑꯦꯛꯁꯦꯞ ꯇꯧꯔꯕꯅꯤꯅ ꯑꯩꯉꯣꯟꯗꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯦꯛꯇ ꯌꯦꯁ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯧꯕ ꯇꯥꯔꯒꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯐꯪꯁꯟ ꯀꯔꯤꯅꯣ ꯔꯥꯏꯠ ꯑꯦꯟड ꯗ꯭ꯌꯨꯇꯤꯁ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯈꯔ ꯊꯤꯖꯤꯟꯕ ꯗꯔꯀꯥꯔ ꯂꯩꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯀꯥꯗ꯭ꯔꯤꯕ ꯊꯤꯖꯤꯟꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯆꯔꯛꯄ ꯑꯦꯀꯥꯎꯟꯇꯦꯟꯁꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯃꯔꯛꯇ ꯂꯣꯀꯦꯜ ꯕꯣꯗꯤ ꯄꯥꯔꯠ ꯈꯔ ꯌꯥꯎꯕꯗꯒꯤ ꯃꯗꯩꯗꯣ ꯌꯦꯡꯖꯔꯨꯔꯒ ꯃꯁꯤ ꯂꯦꯞꯄꯒ ꯇꯧꯕ ꯌꯥꯕ ꯑꯆꯧꯕ MLA ꯃꯛ ꯃꯟꯇ꯭ꯔꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯂꯣꯀꯦꯜꯁꯤꯒꯤ ꯇꯧꯕ ꯌꯥꯕ ꯋꯥꯈꯜꯂꯣꯟꯁꯤ ꯐꯥꯎꯔꯛꯄꯗꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯆꯣꯡꯊꯣꯛꯆꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯒꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯇꯤ ꯁꯛꯇꯤ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯉꯝꯗꯕꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁꯤꯗ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯔꯣꯜꯁꯤꯅ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤ ꯁꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯏ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ INCꯒꯤꯕꯨꯗꯤ ꯃꯤꯔꯦꯞꯇꯤ ꯑꯣꯏꯕꯤꯔꯤ ꯑꯗꯨꯒ ꯍꯟꯗꯛ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯍꯨꯏꯝ ꯑꯃ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯇꯅ ꯃꯁꯤ ꯃꯌꯥꯝꯅ BJPꯒꯤ ꯑꯣꯏꯅ ꯎꯅꯗ꯭ꯔꯦ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯎꯅꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯄꯤꯄꯜꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ इहौ हंदकी इलेक्शन ममी खर तारगुमदी तौई काब कायबदा प्रजा की मागी प्रजा वोट पीगदबनी नमद्रे करी फाउबीगे थोदों राजनीति खोंदारते हाँ थोदोप खलुदे INC की लेपी कैंडिडेट दोल से कारें लौरगा मधुकी सख्तुम मसान ऑटोमेटिकली लोकल बॉडी की स्टेट गवर्नमेंट की मखोई दोल मानदे है कायबदी लेतबनीना फाइनेंस बजेट ऑटोमेटिकली यावदा लेजरबनीना कायरकनी मधुकी थबकतो अइगोंदा सिंथा पिबिरिबा अइ वार्ड 2 की ओइना तौन तोपदो मतिक चाना तौदनी है वखलदम लेजेसिना दोल मानबा मानदा बै थोदों खंगे कोऑपरेशन बु लेनरबदी यानबसिना मंगतनी इसना इलोजे मतांगसिदा निसिंगजनिंगबा मना अखोना कनागुम करिगुम पॉलिटिशियन सिंगना लीडर सिंगसिना सम अमा खंगे सम गांगनबदा अखोनि सम ताजबदा ऑपोजिशन हाइबसिदी ऑपोजिशन लैगदी माइ साथुम थुंगदमी कायना हेक्ता हाइबसु याविको हाइदि मसि वखललोनसे मयामदा अखोइ बाबु कैनोसिदा अखोइ प्रजा सिंगसिदा मोइना हाइबसे हाइदि अपोज हंदक्सी बीजेपी ना सेमरो काउंसिल से अरे कांग्रेस ना ऑपोजिशन लेगिदोइन हाइब कांग्रेस ना सेमगना बीजेपी ना ऑपोजिशन लेगिदोइन सोमसे अखोइ ओजासी ऑपोजिशन की बेंच फमेन खलसे अदुगदी काउंसिल की सत्रक थबक थरमसिंगसिदा हाइदि वखललोनसि कनागुम खरनदी तौदरदि येतनी हाइब कांगुमसि यावलै ओजाई वखललोननि करी हाइले बिसि मतांग ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯒ ꯍꯥꯏꯐꯦꯠ ꯁꯨꯃꯥꯟꯅꯅ ꯑꯩ ꯍꯟꯖꯤꯟꯖꯕ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯦꯛꯖꯥꯝꯄꯜ ꯃꯆꯥ ꯑꯃ ꯄꯤꯖꯒꯦ ꯑꯩꯍꯥꯛ ꯏꯆꯥ ꯑꯅꯤ ꯄꯣꯛ ꯍꯦꯟꯅ ꯂꯧꯔꯁꯤ ꯅꯨꯄꯥ ꯉꯥꯛꯇ ꯏꯆꯥ ꯅꯨꯄꯥꯁꯤꯡ ꯁꯤꯒꯤꯁꯨ ꯃꯆꯥ ꯈꯔ ꯂꯩꯔꯦ ꯍꯦꯟꯅ ꯂꯧꯔꯁꯤ ꯑꯩꯒꯤ ꯏꯆꯥ ꯑꯃꯈꯛꯇꯤ ꯑꯩꯅ ꯍꯥꯏꯔꯤꯃꯈꯩ ꯏꯟꯅꯩ ꯌꯥꯅꯩ ꯗꯣꯜꯁꯨ ꯃꯥꯟꯅꯩ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯃꯥꯟꯅꯩ ꯑꯃꯈꯛꯇꯤ ꯑꯩꯒ ꯑꯗꯨꯝ ꯈꯦꯠꯅꯩ ꯈꯦꯠꯅꯕꯗꯣ ꯃꯥꯒꯤꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯆꯥꯗꯨ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯌꯦꯟꯊꯣꯛꯄꯗ ꯇꯣꯉꯥꯟꯅ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯦꯟꯒꯗꯧꯅꯤ ꯃꯥꯅ ꯍꯦꯜꯂꯣꯏꯗꯕꯅꯤ ꯇꯧꯏ ꯍꯥꯏꯕ ꯇꯥꯕꯤꯔꯝꯃꯣꯏꯅ ꯈꯜꯂꯤ ꯃꯌꯥꯝꯁꯨ hindu ꯂꯣꯗ ꯃꯗꯨ ꯌꯥꯎꯗꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯂꯣꯗꯁꯨ ꯌꯥꯎꯗꯦ ꯆꯞ ꯃꯥꯟꯅ ꯌꯦꯟꯅꯕꯅꯤ ꯑꯗꯩ ꯃꯆꯥꯁꯤꯡꯗꯨꯅ ꯃꯆꯥꯗꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗꯨꯒꯤ ꯃꯍꯥꯛꯀꯤ ꯔꯥꯏꯠꯅꯤ ꯃꯥꯒꯤ ꯍꯛꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯅ ꯃꯗꯩꯗ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯔꯒꯗꯤ ꯆꯥꯛꯊꯨꯡ ꯐꯪꯗꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟ ꯈꯣꯠꯆꯤꯟꯕ ꯋꯥꯠꯄꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯧꯖꯩ ꯍꯣꯏ ꯃꯌꯥꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯑꯃ ꯁꯟꯗꯣꯛꯄꯒꯤ ꯕꯖꯥꯔ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯂꯧꯖꯩ ꯄꯣꯠꯁꯦ ꯑꯗꯨꯒ
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒ ꯏꯃꯦꯖ ꯇꯤꯚꯤꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯅ ꯃꯁꯤꯅ ꯄ꯭ꯔꯤ ꯏꯂꯦꯛꯁꯟꯅꯤ ꯄꯣꯁ ꯏꯂꯦꯛꯁꯟ ꯀꯩꯅꯣ ꯇꯧꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯚꯣꯠ ꯀꯥꯔꯦꯛ ꯇꯧꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯈꯣꯏꯅ ꯏꯅꯤꯁꯤꯌꯦꯠ ꯇꯧꯔꯒ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯔ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯃꯁꯤ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗꯁꯨ ꯄꯥꯔꯇꯤ ꯈꯨꯗꯤꯡꯒꯤ ꯃꯦꯅꯤꯐꯦꯁꯇꯣ ꯑꯃꯃꯝ ꯐꯣꯡꯏ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯋꯥꯔꯗ ꯚꯣꯠ ꯍꯧꯖꯤꯛ ꯀꯥꯔꯛꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯆꯍꯤ ꯑꯃꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯄ꯭ꯂꯥꯟꯁꯤꯡ ꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯀꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯔꯒ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒ ꯏꯃꯦꯖꯇꯤꯛꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏꯅ ꯄꯣꯁꯇꯔ ꯑꯃ ꯄꯣꯏꯟ ꯈꯔ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯑꯣꯖꯥꯅ ꯐꯥꯎꯕꯤꯕ ꯑꯩ ꯁꯤ ꯇꯧꯒꯦ ꯑꯗꯨꯒ ꯁꯤꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯁꯤꯗ ꯎ ꯊꯥꯕꯒꯤ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜꯂꯣꯟ ꯑꯃ ꯄꯨꯊꯣꯛꯆꯔꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤꯗ ꯑꯩ ꯃꯗꯨꯃꯁꯨ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯃꯔꯝꯗꯤ ꯑꯩ ꯏꯁꯥꯃꯛꯁꯤ IB ꯀꯛꯆꯤꯡ ꯀꯩꯔꯛꯀꯤ ꯃꯊꯛꯁꯤꯗ ꯆꯤꯡ ꯇꯨꯔꯦꯟ ꯃꯄꯥꯟꯗꯒꯤꯅ ꯃꯇꯣꯟꯐꯥꯎ ꯀꯥꯕꯗ ꯍꯧꯔꯤꯕꯁꯤ ꯑꯩ ꯏꯁꯥꯃꯛꯅ 1991ꯗ ꯊꯥꯖꯈꯤꯕ ꯑꯩ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯍꯧꯖꯤꯛ ꯑꯩ ꯃꯗꯨ ꯊꯥ ꯑꯃ ꯆꯪꯅ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯏꯀꯣ ꯄꯥꯔꯛꯀ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯅ ꯑꯩ ꯑꯗꯨꯝ ꯏꯁꯥꯁꯤ ꯑꯗꯒꯤ ꯏꯁꯤꯡ ꯊꯥꯔꯛꯄꯒꯤ ꯃꯃꯥꯡꯒꯤꯗ ꯆꯥꯔꯥ ꯃꯌꯥꯝ ꯊꯥꯔꯝꯃꯤꯅ ꯆꯥꯎꯔꯦ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯂꯝꯕꯤ ꯁꯦꯝꯕ ꯀꯥꯡꯕꯨ ꯂꯣꯏ ꯌꯥꯟꯊꯠꯄꯤꯈꯤ ꯑꯩ ꯏꯇꯣꯝꯗ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯀꯞꯄꯒ ꯈꯥꯡꯕꯁꯨ ꯂꯩ ꯌꯨꯝꯗꯁꯨ ꯎ ꯋꯥ ꯌꯥꯝ ꯊꯥꯔꯝꯕ ꯑꯗꯨꯕꯨ ꯂꯝꯁꯤ ꯄꯤꯛꯁꯜꯂꯛꯄꯗꯒꯤ ꯁꯥꯐꯝ ꯂꯩꯇꯕꯗꯒꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯏꯀꯣꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯤꯗꯩꯗꯤ 100% ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯇꯧꯐꯝꯁꯨ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯎ ꯀꯛꯊꯠꯄꯗ ꯊꯃꯣꯏꯗ ꯐꯥꯎꯕꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯁꯨ ꯆꯠꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯍꯧꯔꯝꯕ ꯎ ꯐꯥꯎꯕ ꯀꯣꯏꯊꯣꯛꯑꯒ ꯂꯝꯕꯤ ꯁꯦꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯗꯒꯤ ꯍꯥꯏꯗꯤ ꯎ ꯑꯃ ꯆꯥꯎꯕ ꯃꯇꯝꯗ ꯃꯥꯅ ꯆꯪꯉꯤꯕ ꯆꯍꯤ ꯃꯗꯨꯒꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯪꯉꯤꯕ ꯂꯦꯕꯦꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯃꯁꯤ ꯈꯪꯕꯤꯗꯕꯗꯧꯅ ꯍꯦꯛ ꯌꯥꯟꯊꯠꯄ ꯇꯨꯞꯊꯠꯄꯒꯤ ꯌꯥꯝꯅ ꯂꯥꯏꯅ ꯇꯧꯕ ꯑꯃꯁꯨ ꯇꯧꯏ ꯍꯥꯏꯔꯤꯕ ꯃꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯊꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯁꯤꯒꯤ ꯎ ꯑꯃꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯒꯨꯝꯕ ꯈꯪꯉꯒ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯨꯝꯕ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤꯗꯁꯨ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯕꯖꯥꯔꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏꯕ ꯌꯥꯝꯅ ꯃꯤ ꯀꯨꯡꯅ ꯇꯥꯁꯜꯂꯛꯄ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤ ꯄꯤꯛꯁꯤꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯁꯣꯔ ꯍꯣꯟꯐꯝ ꯂꯩꯁꯤꯜꯂꯛꯇꯕ ꯂꯝꯍꯥꯡ ꯃꯆꯥꯁꯤꯡꯁꯤ ꯀꯩꯅꯣ ꯁꯥꯖꯤꯜꯂꯛꯈꯤꯕ ꯑꯃ ꯇꯧꯈꯤꯕ ꯄ꯭ꯂꯥꯟꯁꯤ ꯌꯥꯎꯗꯕ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯃꯁꯤ ꯃꯇꯥꯡꯁꯤꯗ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯍꯔ ꯑꯃ ꯆꯥꯎꯈꯠ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯁꯍꯔ ꯃꯌꯥꯏꯗ ꯁꯣꯔ ꯍꯣꯟꯗꯣꯛꯐꯝ ꯑꯃ ꯊꯝꯅꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯁꯜꯂꯛꯑꯦ ꯃꯁꯤꯗ ꯀꯔꯤ ꯐꯥꯎꯕꯤ ꯀꯃꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯁꯣꯝꯅ ꯀꯥꯗꯅ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯒꯗꯤ ꯀꯔꯝꯕ ꯄ꯭ꯂꯥꯟ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯁꯇꯦꯝꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯨꯁꯟꯒꯤꯕꯨ ꯑꯣꯏꯔꯣ ꯀꯛꯆꯤꯡꯁꯤ ꯅꯍꯥꯟꯋꯥꯏ ꯀꯛꯆꯤꯡ ꯇꯥꯎꯟ ꯍꯥꯏꯅ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯔꯝꯅꯤ ꯈꯜꯂꯨꯗꯦ ꯁꯟꯒꯥꯔꯤ khara ꯊꯧꯔꯒ ꯁꯥꯏꯀꯜ khara ꯊꯧꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯅꯔꯝꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯖꯀꯤ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯛꯄ ꯃꯌꯥꯝꯁꯤꯒꯤ ꯒꯥꯔꯤ ꯅꯣꯡꯃꯩ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯤ ꯆꯥꯎꯊꯣꯛꯅꯉꯥꯏ ꯗꯔꯀꯥꯔꯗꯤ ꯂꯩꯕ ꯂꯝꯁꯤꯅ ꯏꯔꯩ ꯍꯦꯛ ꯂꯩꯍꯧꯗꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯟ ꯑꯃ 20 years-ꯇꯒꯤꯅ 50 years and then 99 years ꯐꯥꯎꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯃꯤꯅꯤꯃꯝꯗ ꯑꯩꯈꯣꯏ 20 years ꯑꯗꯒꯤ ꯑꯃꯨꯛ ꯈꯤꯇꯪ ꯆꯥꯎꯊꯣꯛꯑꯒ 50 years ꯑꯗꯒꯤ 99 years 100ꯃꯛꯇꯤ ꯌꯥꯗꯕ ꯑꯃ ꯂꯩꯁꯨ ꯑꯩ ꯂꯩꯕꯁꯨ ꯈꯔ ꯊꯦꯡꯅꯩꯀꯣ ꯑꯗꯩ ꯑꯗꯨꯝ ꯑꯣꯚꯔ ꯑꯣꯏꯕꯁꯨ ꯌꯥꯏ ꯁꯤꯐꯥꯎꯒꯤ ꯄ꯭ꯔꯣꯄꯔ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯄ꯭ꯂꯥꯟ ꯁꯦꯝꯃꯝꯗꯥꯏꯗꯨꯗꯗꯤ ꯑꯈꯪ ꯑꯍꯩ ꯃꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯔꯠ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯧꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯝꯕꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅ ꯎꯔꯤꯕ ꯂꯝꯕꯤ ꯈꯔꯁꯤ ꯄꯥꯛꯊꯣꯛꯑꯒ ꯍꯦꯛꯇ ꯐꯒꯗꯕꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯩ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯌꯥꯝꯅ ꯑꯦꯛꯁꯄꯥꯔꯠ ꯈꯔꯒ ꯇꯥꯟꯅꯔꯒ ꯀꯗꯥꯏꯗ ꯊꯩꯔꯒ ꯐꯒꯗꯒꯦ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯑꯩ ꯇꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯅ ꯂꯧꯖꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯕꯖꯥꯔꯗ ꯂꯩꯔꯤꯕꯒꯤ ꯑꯩꯈꯣই ꯐꯤꯕꯝ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯃꯣꯠꯁꯜꯂꯛꯏꯕ ꯁꯦꯛꯃꯥꯏ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯑꯁꯤꯗ ꯕꯖꯥꯔꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟ ꯑꯣꯏꯅ ꯇꯧꯅ ꯂꯩꯔꯤꯁꯤ ꯃꯁꯤꯒꯨꯝꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯂꯣꯏꯅ ꯑꯌꯥꯝꯕ ꯃꯁꯤ ꯀꯣꯟꯗꯝ ꯊꯣꯛꯄ꯭ꯔꯥ ꯈꯟꯖꯩ ꯃꯁꯤꯗꯤ ꯍꯥꯏꯔꯨꯗ꯭ꯔꯁꯨ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯁꯤꯗꯤ ꯑꯦꯛꯁꯟꯕꯨ ꯂꯧꯈꯠꯄ ꯌꯥꯔꯅꯤ ꯈꯨꯗꯛꯇ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯦꯕ ꯑꯁꯤꯒꯤ ꯃꯁꯥꯅ ꯁ꯭ꯀꯤꯝꯗ ꯄ꯭ꯂꯥꯟꯗ ꯑꯗꯨꯝ ꯌꯥꯎꯖꯔ ꯂꯩꯔ ꯄꯣꯠꯅꯦꯕ ꯁꯤ ꯇꯧꯔꯝꯗ꯭ꯔꯤꯁꯤ ꯑꯩ ꯍꯥꯟꯅꯒꯤ ꯍꯨꯟꯖꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯀꯥꯎꯟꯁꯤꯂꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯥꯔꯕ
ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤꯡꯒꯩ ꯇꯧꯁꯤꯅ ꯁꯤ ꯇꯧꯁꯤꯅ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯕꯒꯤ ꯀꯩ ꯂꯩꯒꯦꯅ ꯑꯩ ꯈꯨꯗꯛꯇ ꯄꯨꯔꯛꯄ ꯉꯝꯖꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯗꯨ ꯀooperation ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯂꯧꯏ ꯃꯔꯝꯗꯤ ꯀꯛꯆꯤꯡ ꯄꯨꯝꯅꯃꯛꯀꯤ ꯐꯅꯅꯕ ꯁꯤꯟꯕ ꯊꯕꯛꯇꯗꯤ ꯀꯅꯥꯅꯁꯨ ꯌꯦꯜꯂꯣꯏ ꯍꯥꯏꯅ ꯑꯩ ꯂꯧꯖꯩ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯔꯤꯌꯥ ꯑꯣꯏꯔꯤꯕꯁꯤ ꯈꯔ ꯀꯨꯏꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯗꯤ ꯑꯩꯈꯣꯏ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯤꯃ ꯑꯗꯨꯝ ꯃꯁꯤ ꯑꯅꯛꯄ ꯃꯐꯝ ꯈꯔ ꯐꯪꯂꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏ ꯃꯁꯤ ꯐꯖꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯟꯖꯩ ꯃꯁꯤ ꯃꯇꯥꯡꯁꯤ ꯀꯔꯤ ꯐꯥꯎꯕꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯇꯧꯗꯦ ꯍꯥꯏꯅꯗꯤ ꯐꯥꯎꯗꯦ ꯑꯗꯨ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯐꯨꯜꯂꯤ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯑꯣꯏꯕ꯭ꯔꯥ ꯌꯥꯕ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯆꯦꯗꯨ ꯌꯦꯡꯖꯗ꯭ꯔꯤꯕꯅꯤꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯐꯪꯁꯟꯗ ꯀꯗꯥꯏꯐꯥꯎꯗ ꯃꯣꯏꯗ ꯀꯩꯅꯣꯅ ꯀꯥꯎꯟꯁꯤꯂꯔꯁꯤꯡꯅ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯤꯕꯅꯤꯅ ꯏꯁꯥꯃꯛ ꯌꯥꯎꯔꯒꯗꯤ ꯑꯩꯒꯤ ꯀꯥꯎꯟꯁꯤꯂꯔꯃꯛꯀꯤ ꯄꯋꯥꯔ ꯐꯨꯜ ꯑꯣꯏꯔꯝꯗ꯭ꯔꯒꯁꯨ ꯏꯟꯁꯤꯁ ꯇꯧꯔꯒ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯁꯤ ꯃꯩ ꯏꯁꯤꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯏꯗꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯑꯩꯒꯤꯗꯤ ꯄ꯭ꯔꯤꯐꯔꯦꯟꯁ ꯄꯤꯅꯤꯡꯕ ꯖꯒꯥꯅꯤ ꯃꯩ ꯏꯁꯤꯡ ꯍꯦꯛ ꯐꯠꯇꯕꯗ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯄ ꯑꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯂꯩꯒꯗꯕꯅꯤꯅ ꯏꯁꯤꯡꯁꯤ ꯑꯃꯗꯤ ꯐꯨꯜ ꯄꯤꯍꯟꯅꯤꯡꯉꯦꯅ ꯑꯩ ꯂꯧꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯃꯦꯗꯤꯌꯥꯅ ꯆꯥꯎꯈꯠꯂꯛꯄ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦꯗꯤꯌꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯡꯅ ꯌꯥꯡꯅ ꯆꯥꯎꯈꯠꯂꯛꯏ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯑꯃ ꯇꯧꯕꯁꯤ ꯄ꯭ꯔꯖꯥꯁꯤꯡꯒ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅ ꯐꯥꯎꯅꯕꯒꯤ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯄꯥꯔꯂꯤꯌꯥꯃꯦꯟ ꯐꯝꯕꯒꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯕꯅ ꯎꯠꯂꯦ ꯑꯗꯒꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯀꯣꯚꯔꯦꯖ ꯇꯧꯔꯒ ꯂꯣꯏꯅ ꯎꯠꯂꯦ ꯍꯥꯏꯕ ꯑꯗꯨꯅ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇꯤꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅꯁꯨ ꯁꯄꯣꯔꯠ ꯍꯦꯟꯅ ꯐꯪꯒꯗꯣꯏꯅꯤ ꯅꯠꯇꯅ ꯇꯨꯃꯤꯟ ꯁꯨꯝ ꯇꯧꯁꯤꯜꯂꯒ ꯁꯣꯝꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯆꯅꯩꯅꯕ ꯑꯃꯁꯨꯡ ꯃꯃꯥꯡꯗ ꯂꯩꯈꯤꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯅꯤꯡꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯏꯅꯤꯁꯤꯌꯦꯇꯤꯚꯁꯤꯅ ꯑꯩꯈꯣꯏꯗꯁꯨ ꯁꯣꯝꯅ ꯀꯥꯕꯤꯔꯒꯁꯨ ꯑꯩꯈꯣꯏ ꯍꯌꯦꯡ ꯄ꯭ꯔꯣꯄꯣꯁ ꯑꯣꯏꯅ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏ ꯊꯥ ꯈꯨꯗꯤꯡ ꯃꯤꯇꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏ ꯃꯁꯤ ꯈꯪꯍꯟꯒꯦ ꯀꯔꯤ ꯈꯟꯅꯔꯤꯅꯣ ꯍꯥꯏꯕ ꯄ꯭ꯂꯥꯟ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯈꯪꯍꯟꯕ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔ ꯃꯇꯝꯗ ꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯑꯩꯈꯣꯏ ꯀꯔꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯦꯜꯞ ꯇꯧꯕ ꯉꯝꯕꯤꯒꯅꯤ ꯑꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗꯐꯥꯎ ꯑꯩ ꯆꯦ ꯊꯥꯗꯅ ꯇꯧꯖꯈꯤ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯈꯟꯅꯗꯣꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯐꯅꯅꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕ ꯈꯟꯅ ꯅꯩꯅꯕ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯁꯤ ꯑꯣꯏꯕ ꯁꯝꯇꯥꯏꯝꯁ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕ ꯃꯤ 50-60 ꯆꯥꯝꯃ ꯅꯩꯅꯔꯤꯕ ꯈꯟꯅꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯗꯨꯗꯗꯤ ꯃꯗꯨ ꯂꯣꯠꯄ ꯍꯧꯅꯗꯦ ꯑꯗꯨꯅ ꯃꯁꯤ ꯂꯥꯏꯚ ꯇꯦꯂꯤꯀꯥꯁ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯄꯥꯔꯁꯣꯅꯦꯜꯂꯤ ꯑꯩ ꯆꯦ ꯊꯥꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯌꯥꯝꯅꯁꯨ ꯊꯥꯕ ꯀꯥꯏꯗꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯐꯨꯂꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯂꯧꯋꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯑꯩ ꯍꯥꯟꯅꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯁꯤꯗꯁꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗꯤ ꯊꯥꯈꯤꯕ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯁꯅ ꯀꯟꯅ ꯇꯧꯈꯠꯂꯛꯄ ꯃꯇꯥꯡꯗꯗꯤ ꯇꯧꯕꯤꯌꯨ ꯃꯣꯏ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯁꯤ ꯀꯗꯥꯏ ꯗꯁꯕꯤꯟꯗ ꯊꯝꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯃꯁꯤ 100% ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯀꯥꯔꯒꯗꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯍꯟꯖꯅꯤ ꯍꯥꯏꯅ ꯂꯧꯋꯤ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯑꯣꯏꯗꯕ ꯊꯕꯛꯇꯨꯅ ꯀꯩꯗꯧꯅꯨꯡꯗ ꯆꯥꯎꯈꯠꯂꯣꯏ ꯁꯤ ꯃꯇꯥꯡꯗꯅꯤ ꯑꯩ ꯉꯔꯥꯡ ꯍꯥꯟꯅ ꯀꯥꯔꯝꯕ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏ ꯀꯥꯔꯤꯕ ꯃꯤ ꯑꯃ ꯂꯩ ꯍꯪꯉꯤ ꯅꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯐꯪꯁꯟꯁꯤꯕꯨ ꯀꯩꯅꯣ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁ ꯑꯦꯛ ꯍꯥꯏꯅ 1994ꯁꯤ ꯑꯩꯈꯣꯏ ꯀꯗꯥꯏꯐꯥꯎ ꯈꯪꯉꯤ ꯖꯨꯟ 14ꯗ ꯂꯣꯛ ꯁꯚꯥꯅ ꯄꯥꯁ ꯇꯧꯈꯤꯕ 94ꯒꯤ ꯑꯗꯨꯒ ꯖꯨꯂꯥꯏ 15ꯗꯅ ꯔꯥꯖ꯭ꯌ ꯁꯚꯥꯅ ꯄꯥꯁ ꯇꯧꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯖꯨꯂꯥꯏꯒꯤ 9ꯗ ꯄ꯭ꯔꯁꯤꯗꯦꯟ ꯁꯥꯏꯟ ꯇꯧꯔꯒ ꯑꯦꯛ ꯑꯣꯟꯈꯤꯕꯁꯤꯕꯨ ꯁꯤꯒꯤ ꯐꯪꯁꯟꯁꯤꯡꯁꯤꯗꯤ ꯅꯈꯣꯏ ꯈꯪꯐꯝ ꯊꯣꯛꯏꯅ ꯅꯣꯏꯗꯨ ꯈꯪꯗ ꯃꯥꯜꯂꯦ ꯃꯗꯨꯒꯤ ꯑꯦꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯅ꯭ꯌꯨ ꯒꯦꯖꯦꯠ ꯍꯥꯏꯗꯅ 2010 ꯃꯅꯤꯄꯨꯔ ꯒꯦꯖꯦꯠ ꯍꯥꯏꯕꯁꯤꯒꯤ ꯒꯣꯕꯔꯅꯔꯅ ꯑꯦꯛꯁꯦꯞ ꯄꯤꯈꯤꯕ ꯁꯤꯒꯤ ꯑꯅꯧꯕ ꯐꯪꯁꯟꯁꯤꯡꯁꯤ ꯍꯥꯟꯅꯗꯤ ꯈꯖꯤꯛꯇꯪ ꯊꯩꯗꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯑꯩꯈꯣꯏꯗꯤ ꯄꯥꯔꯨꯗꯦ ꯑꯩ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯃꯆꯥ ꯑꯩ ꯑꯦꯀꯥꯎꯟꯇꯦꯟꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤ ꯌꯥꯎꯋꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯎꯖꯕ ꯅꯣꯏ ꯁꯤꯐꯥꯎꯗꯤ ꯈꯪꯕ ꯐꯩ ꯑꯃꯐꯥꯎ ꯈꯪꯗꯦ ꯑꯗꯨꯝ ꯁꯤꯗꯤ ꯏꯑꯣꯅ ꯁꯨꯝ ꯍꯥꯏꯔꯛꯄꯗ ꯁꯤ ꯇꯧꯏ ꯍꯥꯏꯕ ꯇꯧꯒꯗꯕꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯅꯣꯏꯅ ꯇꯧꯔꯃꯤ ꯁꯨꯝ ꯁꯥꯅꯦꯅ ꯑꯩ ꯑꯗꯨꯝ ꯍꯥꯏꯀꯣ ꯃꯗꯨ ꯃꯤ ꯆꯩꯖꯔꯨꯕꯩꯗꯤ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯥꯔꯕ ꯅꯣꯏꯁꯨ ꯀꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯖꯅ ꯈꯪꯃꯤꯟꯅꯔꯦꯔꯒ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅ ꯁꯤꯅꯤ ꯇꯧꯔꯣꯏꯗꯕꯅ ꯁꯤꯅꯤ ꯍꯥꯏꯗꯅ ꯗ꯭ꯌꯨꯇꯤ ꯐꯪꯁꯟꯁꯤꯡꯁꯦ ꯐꯖꯅ ꯈꯪꯃꯤꯟꯅꯔꯒꯅ ꯀꯛꯆꯤꯡꯁꯦ ꯑꯃꯨꯛꯇꯪꯗꯤ ꯈꯤꯇꯪ ꯉꯝꯕ ꯁꯥꯏꯠꯇ ꯆꯥꯎꯈꯠꯍꯟꯁꯦꯅ ꯑꯗꯨꯝ ꯍꯧꯗꯣꯛꯄ ꯍꯧꯋꯤ ꯉꯔꯥꯡꯁꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯅꯤ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯀꯔꯤꯝ ꯈꯪꯗꯦ ꯈꯔ ꯁꯤ ꯇꯧ ꯁꯤ ꯇꯧꯔ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯗꯨ ꯇꯧꯅꯤꯡꯗꯦ ꯌꯥꯁꯨ ꯌꯥꯅꯤꯡꯗꯦ ꯇꯧꯔꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯀꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯤꯗꯤ ꯍꯥꯟꯅ ꯀꯥꯎꯟꯁꯤꯜꯅ ꯀꯥꯔꯤꯕꯁꯤꯡꯁꯤꯗꯒꯤ ꯑꯌꯥꯝꯕꯗꯤ ꯁꯨꯝꯅ ꯁꯨꯝ ꯃꯣꯏꯅ ꯇꯧꯏ ꯍꯥꯏꯗꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃꯒꯤ ꯍꯥꯏꯗꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯑꯃꯅ ꯇꯧꯕ ꯌꯥꯕꯒꯤ
ꯃꯣꯏꯒꯤ ꯁꯛꯇꯤꯁꯤꯡꯁꯤ ꯃꯁꯥꯅ ꯈꯪꯖꯗꯕ 이 ꯄꯣꯠ ꯑꯃꯗꯤ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯥꯏꯐꯥꯎ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯤ ꯃꯣꯏ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕ ꯁꯥꯎꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯉꯣꯟꯗꯗꯤ ꯄꯨꯝꯅꯃꯛꯀꯤ ꯈꯔꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯔꯗꯤ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯎꯖꯔꯦ ꯍꯥꯏꯖꯔꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯀꯦꯝꯄꯦꯟ ꯐꯣꯔ ꯒꯨꯗ ꯒꯚꯔꯅꯥꯟꯁꯀꯤ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟꯒ ꯏꯃꯦꯖ ꯇꯤꯚꯤꯒ ꯂꯧꯈꯠꯆ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯉꯥꯏꯍꯥꯛ ꯂꯦꯡꯕꯤꯔꯛꯄꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯋꯥꯔꯗꯀꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃꯈꯛꯇꯪ ꯄꯤꯕꯤꯅ ꯅꯤꯡꯁꯤꯡꯖꯔꯤ ꯋꯥꯔꯗ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯚꯣꯇꯔ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯜꯁꯦ ꯈ꯭ꯋꯥꯏ ꯀꯤꯕꯤꯛꯄꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯀꯣꯛꯅ ꯍꯟꯖꯔꯤ ꯃꯔꯝꯗꯤ ꯑꯩꯍꯥꯛ ꯑꯁꯤ ꯆꯍꯤ 22 ꯆꯨꯞꯅ ꯅꯦꯇꯥ ꯏꯔꯥꯕꯣꯠꯄꯨ ꯂꯥꯠꯆꯔꯒ ꯑꯁꯦꯡꯕ ꯊꯕꯛꯇꯪ ꯑꯆꯨꯝꯕ ꯊꯕꯛꯇꯪ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯛꯄ ꯑꯗꯨꯒꯨꯝꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣꯏꯅ ꯂꯩꯖꯔꯛꯄ ꯑꯩꯍꯥꯛꯄꯨ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯨꯔꯕꯅꯤꯅ ꯑꯩꯅ ꯂꯦꯞꯆꯔꯤꯕ ꯀꯦꯟꯗꯤꯗꯦꯠ ꯄꯥꯔꯇꯤ ꯑꯁꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯕꯨ ꯀꯥꯍꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯧꯒꯠꯄꯤꯌꯨ ꯍꯥꯏꯅ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯁꯛꯀ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯐꯪꯖꯗ꯭ꯔꯕꯁꯨ ꯏꯃꯦꯖ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ శ్రీ ꯁꯂꯥꯝ ꯖꯣꯏꯕꯨ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯏꯂꯦꯛꯁꯟ 2016ꯒ ꯃꯔꯤ ꯂꯩꯅꯅ ꯏꯃꯦꯖ ꯇꯤꯚꯤ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯐꯥꯎꯟꯗꯦꯁꯟ ꯑꯅꯤꯅ ꯄꯨꯜꯂꯒ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯤꯕ ꯀꯛꯆꯤꯡ ꯀꯦꯝꯄꯦꯟ ꯐꯣꯔ ꯒꯨꯗ ꯒꯚꯔꯅꯥꯟꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯕꯤꯔꯛꯇꯨꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ